China na lan gi sem sare government na tumdun laire Congress lusingba Rahul Gandhi na ngahan phongdokibada China na piragliba ki basing government na khangsinadana laire adubu Beijing na lan gi sem saba marakta Prime Minister Narendra Modi gi laingang na tumdun lairi haina maral sikhe Rahul Gandhi gi wafam adu Arunachal Pradesh ke de facto border da laibak ani gi lan mising gi marakta mungna ba ma thokraba numit kharani gi matung darne Rahul na pankibada China na lan gi thorang tawre madu lam ngamkhai lan sinaba khak natte makoi gi khusu khulai singe mawong yenglaga khangba ngamgane makoi lan gi damak sem sari bane adubu ai khoi gi government madubu yade India government na thokdo kaya ge ngaiha ki oiba loisina na bohona ba se lalong sin bai bagi khudam natte China na India gi lam lauksin khre makoi na lan misingbu maithi ba pi khre China na pi ba ki ba si mayek seng labani adubo government na khangsin na dana losin na bahot nai China di Ladakh amasung Arunachal da lan sokna na ba thorang tawre India government na tumbagum na lairi hai ke Rahul Gandhi gi wapam asimha ke khong na satpa Bharat Joro Yatra ke saruk ama oina Rajasthan gi Dausa da Chief Minister Ashok Gehlot ka loina na phongdokhiba nei government na numit kharani gi mamang da pankhiba de China na nakal na matagi oina hana laikhiba ngamkhai ge status quo ado hongdong ba Arunachal Pradesh ke line of actual control da honarakhe maduna maram oiduna khuthongnarakpadagi nakal ani maktage lanmi singa sokapan nangkhe makoi gi thorang adu mai pak na handogan khe nuclear khulai pairabe asia ge achauba laibak ani na makoi gi ngamkhai da 2020 dagi hauna mungnarakhiba singi manung da handaki asina khwaidage sathi bani haina launa re madugi mamang da handake Galwan Valley da Indian lanme kunna sung Chinese lanmi mari sikhe ningsing baya bade Arunachal Pradesh po lauksin na bohona bada India amasung China na mapung phana lan ama kumja lising amaga chamapan humpugani thoi da sokna khe Beijing na di Arunachal Pradesh po makhoi gi lamne Tibet ki saruk amani haina claim tawduna lairiba ne tawang lamdam da India gi lan mising na checksin na ngak sel le miyam gi security da mi painingai oide Kiren Rijiju Arunachal Pradesh ki tawang da miyam na mi painingai amata laite Thauna Pharaba Indian Army ge masing yamlaba jawan singna mapung phana ngak senduna lairi haina Union Minister Kiren Rijiju na tawang lamdam da hoksik wedi basaktam gi photograph Twitter da thagat khre ngarang Congress leader Rahul Gandhi na phongdokhiba wafam amagi matang da reject tawraduna minister na photograph adu utkhiba nei Prime Minister Narendra Modi gi laingang na ikhoi gi jawan sing asokapan yawhal lei aikhoi gi lamkhai saruk China na laukiba da tumin na yengduna leire haina Rahul Gandhi na Prime Minister amasung Center laingak pu maral sikhiba nei December 8 da Indian Army amasung China ge PLA jawan singi marakta khut thokna khiba mafam ama oiriba tawang asi Kiren Rijiju na Lok Sabha constituency gi saruk ama nei haujik tawang ge Yangse area asi mapung phana soida ngamdaba santi oiba lamdam ama oire haina minister asina Twitter da thagalakhiba photograph aduga konana mahaki warol sing thamlakhe mahakna mafam aduge atai photograph kharasu Twitter da share tawkhe Rahul Gandhi asina Indian Army bu ikai ba pibada natana laibak asagi mingsatsu mangana na bawapam phongdokhi haina Rijiju na atopa Twitter post ama da phongdokhe hauki ba irai numita Rahul Gandhi na China na laibak asida changsilatuna landana na ba thorang tawri aduga amaromda India laingang na China gi thawong adu thawsadana tumduna laithokli haina phongdokhi bane China na India gi lamkhai gi sarukta square kilometer lising ani laukhre India gi lanmi kunhat khre aduga handakta su Arunachal Pradesh ta China gi lanmi na aikhoi gi jawan sing da khut tharakhre haina Rahul Gandhi na phongdokhiba nei madugi paukhumoi na Rijiju na hai Rahul Gandhi asi Congress party da wathok chawraba miyoi ama oibada natana laibak asigi oina su amangata kaya marum thogana ba thabak tawriba miyoi ama nei aikhoi gi thauna pharaba lanmi singi damak Indian khudingmak na chawthok chaba phawi haina phongdokhe Congress amasung atai opposition ge member sing na border gi mari lainaba issue amasung India gi foreign policy gi matang da parliament ta khanasi haina demand tawduna lakhrabasu government amasung parliament ke chairperson singnadi rule amasung convention na asigumba sensitive oiba issue gi matang da parliament ta khanaba yahande haina phongdokhiba nei Congress party na Kanyakumari dage Kashmir phawba chatkadoriba Bharat Joro Jatra khongchat ki saruk ama oina ngahan Rajasthan gi mafam amada ngaihak panduna paumi singa unakhiba amada Rahul Gandhi na maki wapam singa du phongdokhiba nei Bharat Joro Yatra ge khongchat asige numit chamani surakpagi thauramsu pangthokraba nei khongchat asi mathang sahida loisinanaba pandam thamliba nei aroibada tabiriba pumnamak pu thagatjare